ꯈꯥꯟꯅꯗꯕꯗ ꯁꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯅꯤꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯌꯨꯝꯗ ꯆꯠꯂꯒ ꯇꯨꯝꯃꯨꯆꯣ ꯆꯠꯂꯣ 이씨, 아이쿠이부 삭지가이나 낭지 그냥 봐줘야 하? ꯅꯌꯥ ꯑꯍꯣꯕꯗꯨꯗ ꯁꯣꯔ ꯏꯆꯠ ꯆꯠꯈꯤ ꯉꯥꯡꯂꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ ꯁꯣꯔꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪ ꯉꯁꯥꯏ ꯆꯩ ꯆꯥꯕꯗꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯥꯒꯦꯔꯥ ꯍꯥ ꯅꯪ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯎꯔꯥ ꯍꯥ ꯍꯣ ꯁꯛ ꯐꯖꯕ ꯏꯕꯨꯡ ꯈꯣꯏ ꯃꯇꯧ ꯂꯩꯕꯤ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯉꯥꯎꯖꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝꯅ ꯈꯠꯅꯕꯗꯣ ꯑꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯈꯠꯅꯒꯅꯨ ꯍꯥꯏꯕ 또 따라브로 석영비나 어이제 삭파지 하리도 노연디부터 하우더라고 ꯍꯦ ꯃꯥꯅ ꯍꯧꯖꯤꯛ ꯁꯛ ꯐꯖꯕ ꯄꯥꯈꯪ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯑꯣꯏꯔꯝꯅꯤ ꯅꯪ ꯑꯣꯏꯔꯝꯃꯣꯏ ꯊꯥꯔꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯇꯧꯔꯦ ꯍꯧꯖꯤꯛꯁꯨ ꯌꯨꯝꯒꯤ ꯁꯒꯥꯏꯗ ꯅꯞꯄꯒ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯉꯛꯇꯣ ꯃꯈꯗꯥꯡ ꯑꯣꯟꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯀꯤꯅꯁꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯈꯣꯟꯁꯨ ꯑꯣꯜꯂꯒ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯏ ꯏꯅꯦꯅ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠꯅꯁꯨ ꯀꯜꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯝꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯏꯍꯩ ꯍꯩꯕꯁꯨ ꯅꯠꯇꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯏꯆꯝ ꯆꯝꯕ ꯈꯨꯟꯖꯥ ꯑꯩꯒꯨꯝꯕ ꯑꯃꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯍꯦꯛ ꯇꯥꯕꯗ ꯀꯂꯥꯛꯁꯦ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤꯅꯦ ꯏꯅꯦ ꯍꯣ ꯇꯥꯗ ꯇꯣꯅꯥꯎ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄꯥꯗꯤ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯇꯥ ꯇꯣꯅꯥꯎ ꯏꯟꯒꯦꯅꯦ ꯑꯩꯁꯨ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯏꯟꯗꯣꯏꯅꯤ ꯁꯈꯦꯟꯕꯤ 아이유 인비잖아 하유니 낭 아빠도 했다 하유니 ꯅꯈꯣꯏꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯁꯥ ꯅꯁꯥꯗ ꯇꯩꯔꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯍꯦꯟꯇꯥꯛꯇꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯩꯊꯣꯛꯈꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯣꯏꯅꯦ ꯇꯩꯊꯣꯛꯀꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯩꯔꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯍꯦꯟꯇꯥꯛ ꯑꯁꯦ ꯁꯛꯍꯦꯟꯕꯤꯅ ꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯇꯣꯅꯥꯎ ꯑꯩꯅ ꯇꯩꯊꯣꯛꯀꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯍꯪꯉꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯕ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯒꯤ ꯐꯖꯕ ꯀꯌꯥ ꯑꯃꯕꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯕꯤꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯂꯒ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯄꯗ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂꯅꯤ ꯃꯥꯕꯨ ꯃꯊꯛꯇ ꯄꯥꯏꯈꯠꯍꯟꯕꯤꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯃꯥꯕꯨ ꯃꯊꯛꯇ ꯄꯨꯔꯤꯕꯗꯨ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨ ꯃꯁꯥꯅ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯇꯣꯝꯇꯁꯨ ꯈꯟꯖꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨ ꯆꯦꯜꯂꯒ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯀ꯭ꯋꯥꯛ ꯑꯩꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯁꯥꯎꯅ ꯍꯦ ꯑꯄꯪꯕ ꯍꯪꯉꯣꯏ ꯅꯍꯥꯛ ꯑꯁꯤ ꯁꯤꯒꯗꯧꯔꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯅꯍꯥꯛꯅ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯍꯨꯠꯇ
ꯅꯣꯛꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯪꯉꯣꯏ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯅꯠꯇꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯑꯁꯤ ꯅꯪꯅꯤ, ꯃꯔꯝꯗꯤ ꯂꯤꯟ ꯑꯁꯦ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯦ, ꯅꯪꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯍꯨ ꯀꯥꯝꯃꯒ ꯂꯩꯔꯦ꯫ ꯍꯪꯉꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯀ꯭ꯋꯥꯛꯇꯣ ꯑꯃꯨꯛ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯆꯞꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯅ ꯄꯥꯏꯔꯛꯂꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯊꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯍꯪꯉꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯛꯄꯗꯨꯗ ꯀ꯭ꯋꯥꯛꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯅꯣꯛꯂꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯍꯪꯉꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ, ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯏꯆꯦ ꯍꯧꯗꯣꯡ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯈꯣꯠꯀꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛꯇꯨ ꯀꯤꯕꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯆꯞꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ, ꯑꯩꯅ ꯃꯥꯕꯨ ꯀꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯖꯗ꯭ꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯋꯥꯡꯃꯗ ꯀꯣꯏꯕ ꯄꯥꯝꯂꯤꯕꯗꯣ ꯉꯁꯤꯗꯤ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕꯕꯨ ꯊꯨꯡꯍꯜꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄꯅ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃꯒꯤ ꯃꯊꯛꯇ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯅꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯥꯂꯤ ꯀꯧꯕ ꯂꯥꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯠꯆꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯥꯒꯤ ꯃꯌꯥꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯆꯤꯛꯂꯒ ꯑꯃꯨꯛ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯄꯥꯏꯔꯛꯄꯅ ꯍꯪꯉꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯑꯃꯨꯛ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯈꯜꯂꯤꯕꯁꯤ ꯍꯪꯉꯣꯏ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯪꯉꯣꯏ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ, ꯀꯔꯤ ꯇꯧꯔꯦ, ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ? ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯅꯪꯒꯤ ꯅꯆꯤꯜ ꯑꯗꯣ ꯌꯥꯝꯅ ꯄꯪꯉꯤ, ꯑꯗꯨꯅ ꯅꯪꯒꯤ ꯑꯊꯥꯕ ꯑꯄꯪꯕ ꯅꯆꯤꯟꯗꯨꯅ ꯊꯤꯟꯕꯗ ꯑꯩꯁꯦ ꯁꯤꯒꯗꯕ ꯃꯥꯟꯗꯦ꯫ ꯁꯤꯔꯕꯁꯨ ꯌꯥꯝꯅ ꯋꯥꯅ ꯁꯤꯔꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯄꯪꯕ ꯅꯆꯤꯜ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯧꯍꯟꯈꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯟꯗꯛꯇꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕ ꯀ꯭ꯋꯥꯛ, ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯨꯗꯣꯡꯊꯤꯕ ꯑꯍꯨꯝꯗꯒꯤ ꯀꯟꯕꯤꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨꯃꯛ ꯑꯣꯏꯒꯗꯕ ꯂꯩꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯑꯩꯒꯤ ꯑꯊꯥꯕ ꯑꯄꯪꯕ ꯆꯤꯜ ꯑꯁꯦ ꯊꯧꯔꯛꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯇꯤꯡꯗꯨꯅ ꯊꯝꯂꯒꯦ, ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯂꯨꯞꯁꯤꯜꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯎꯍꯟꯗꯕꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯨꯞꯂꯨꯔꯕ ꯃꯇꯨꯡꯗ, ꯍꯦ ꯍꯪꯉꯣꯏ, ꯑꯩꯒꯤ ꯆꯤꯝꯕꯥꯜ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯧꯔꯒꯅꯤ, ꯅꯍꯥꯛ ꯊꯣꯔꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯪꯉꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯄꯪꯕ ꯐꯠꯇ꯭ꯔꯕ ꯀ꯭ꯋꯥꯛ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫